Wangzi apun balut amadi coordination committee na amadi Wangzi women committee apun balut na okay ngasi masi dagi CM saduna leizariba hayeng BDO office na naba sida lapiga doriba CM ayaba DDC na ayaba piraba sangaba thora masibu thingani haidana thorang to biriba kudimaku okay Wangzi tentha apun balupi lok amadi Wangzi committee sida yawbiriba lupa youth kudimana hari buat apa masih sunya yang dabang amloi atau matanda handuk pindah pasien fabiro loina na matung tarak pada hari rumah masih dah tinggal pola jadi okay Wangzi lupi akun balum na susu tanam lagi matu gacap cawa program okay na yaraga ating bakudima aku sumayung na jaga ni habadu akun kanjari loina hayengi BDO office sangga bersida susu tanam lagi okay na CM habadi Manipur honorable Kemjan bopena susudana taram lochagani sidana kataba ayat apan kudimak kokena thawai hakchang yauna pathoga ko susudana mati hari go mapong mapolasi kokena athing batam jagani mona thing batona gadi kokena maduda mayong naraga CMD inauguration habedi BDO office inauguration asibu susudana pangro badamati pangjagani kokena hari go apang asida kanagumana thingge thalam boraga su masida yauna hari go masi yang tuna handopiduna hariba sangga basibu mapung phabada koina saru ya jagani hariba phamsi akoi hauji akoi apun balu nupi committee amadi youth akoi gi Wangzi tentha ge apun balu na pangthoka doriba thoram masigi damakta haijabani lena mamang dagi thorogiba akoi gi mamangda irang horokpa kudimakta hana dagi torapa kudimakta akoi hana dagi Wangzi nupi natana atoba hariba mayam akoi apun babuna mangna su mamangda angang ani hatiba lena na youth apun sigi batuda su akoi student protest aso gama su phomjaki adu buhenba kaya thawai thabana chingba akoi kaya pangthok chagraba duni masima akoi matung da su tawai ne lete akoi dum sarung ya duna lai ya su ya tigani lena akoi gi changa basibu mapung phana bagidam mata akoi ngase su chap tingna lepti habdo yang di mapam da thamjari